Manipur Kuntra Super Senior Women's National Football Championship for Rajmata Jijabai Trophy ki champion oire. Handaki asiga tharaga Manipur na championship asi kunmari suba oina champion oiba ngamkhre. Chhattisgarh na yumbu oiduna chathariba championship asigi ngasi sanakiba final da Manipur na West Bengal bu panjal amasinoda maithiba piduna champion oikibani. Chhattisgarh gi Ramkrishna Mission Sports Narayanpur da ngasi sanakiba final match aduda team animakna half mamang fauba panjal amatta chanaba ngamkhide. Anisuba half fauba team animakna akanba mongda amana amabu maithiba pinanaba sanakhi. Match asigi matam loisilaklaba matung minute Mari injury time haptuna sanaba matamda Manipur gi Linda Komna match ke Maudra plus 3 minute ta panjal amachanduna West Bengal bu maithiba pibangam ki. Panbaya badi kumja lising amaga chamapan Maudra thoida ahanba oina football championship asi Manipur na yumbu oiduna sanakhe. Loina na hawzik fawbada Manipur na kun mari rag winner aduga mari rag runners up tabangam khrabani.